Hello everyone, ngasi akong video na puduna lae. Video na puduna lae ba aduga ngasi hinjang sina mushroom thongmani sagana bread bara jaure aina hadi bread bara ni ba leire ni kitang leire pani ado sagana thangjing iron thangjing amepi ado mayam hadi mayam na engonda haire ko comment da wa sa kadang kana ngangbi hoina do aina wa kana ngang da bai maramdi hadi aina video na mingeda ko amina disturb tawni hain tawni ba hadi akhoi yum thangnaba khangde aduna hadi aina kana ngaga heka moi angangsing la lang khotan tawo nungai tabulo adudo kana ngangdrini adugi light chu khara ngal halo habdo ai haji aigi ring light se leibase ahongoni ba tango nate ba machani aduduna hadi yam ngande kmai haini kona gamma kanda hadi ngamma kanda hadi khajana semakke video su adu ai leirakpado su video ai dum semakke hꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯝꯗ꯭ꯔꯤꯕ ꯉꯝꯗꯕꯗꯨꯅ ꯍꯥꯏꯔꯤꯅꯤꯀꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯨꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯍꯥꯏꯔꯛꯄꯅꯦꯕ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏꯅꯦꯕꯀꯣ ꯑꯩꯒꯤ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯀꯃꯥꯏꯅꯗꯤ ꯍꯥꯏꯅꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯅꯝꯕꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗ ꯅꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯤꯅ ꯍꯦꯛꯇ ꯂꯥꯡꯉꯛꯄ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯟꯅꯩ ꯚꯤꯗꯤꯑꯣꯗꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯥꯡꯕ ꯈꯣꯠꯄ ꯇꯥꯔꯝꯒꯅꯤꯕ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯣꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕꯗꯨꯅ ꯇꯧꯖꯕꯅꯦ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯗꯕꯗꯨꯅ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯗꯅ ꯃꯌꯥꯝ ꯆꯥꯕꯗꯨꯁꯨ ꯉꯝꯗꯦ ꯀꯣꯟꯅ ꯉꯝꯃꯀꯥꯟꯗ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯆꯥ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣꯕ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯉꯦꯕꯀꯣ ꯃꯁꯔꯨꯝ ꯊꯝꯃꯦ ꯁꯦꯝꯍꯧꯗ꯭ꯔꯦ ꯆꯠꯂꯦ ꯕꯣꯔꯥꯁꯤꯡꯁꯦ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯀꯤꯁꯦ ꯌꯣꯡꯆꯥꯛꯀꯤ ꯃꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯃꯦꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯃꯦꯠꯄꯤꯕꯅꯦꯕ ꯈꯨꯍꯥꯎ ꯑꯃ ꯍꯥꯏꯀꯥꯟꯅꯗꯦ ꯈꯨꯍꯥꯎꯁꯦ
ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃꯅꯤ. ꯌꯥꯝ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯊꯥꯡꯖꯤꯡ ꯁꯥꯕꯗꯣ, ꯊꯥꯡꯖꯤꯡ ꯁꯥꯕꯗ ꯃꯈꯣꯡ ꯄꯣꯛꯈꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ, ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯇꯧꯅꯤꯕ. ꯃꯌꯥꯝ ꯉꯁꯤ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦ. Một xài hào rồi.
ꯃꯌꯥꯝ ꯂꯥꯡꯉꯤꯁꯦ ꯇꯥꯕ꯭ꯔꯥ? ꯑꯁꯤ ꯈꯪꯉꯅꯤ ꯑꯩꯅ ꯀꯟꯅ ꯉꯥꯡꯗ꯭ꯔꯤꯗꯣ. ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯀꯟꯅ ꯉꯥꯡꯗꯦ ꯍꯥꯏꯅ ꯇꯧꯔꯝꯒꯅꯦꯕ. ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯡꯅꯩꯕ. ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯁꯦ ꯚꯤꯗꯤꯑꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯦꯕ. ꯕꯣꯔꯥ ꯈꯨꯍꯥꯎ ꯑꯃꯅꯤꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ. ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ. ꯑꯗꯣ ꯃꯌꯥꯝꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ, ꯍꯥꯏꯗꯤ ꯑꯩꯁꯦ ꯋꯥ ꯇꯞꯅ ꯉꯥꯡꯉꯤ ꯈꯣꯠꯂꯤ. ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯛꯁꯨ ꯂꯩꯔꯝꯕꯅꯤ, ꯃꯥꯏꯛꯁꯨ ꯂꯩꯇ꯭ꯔꯦ, ꯌꯥꯗ꯭ꯔꯦꯕꯀꯣ. ꯃꯥꯏꯛꯇꯨꯁꯨ ꯌꯥꯈꯤꯗ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯁꯦ ꯇꯞꯅ ꯉꯥꯡꯉꯤ ꯀꯩꯅꯣ, ꯍꯥꯏꯗꯤ ꯃꯑꯣꯡ ꯑꯃ ꯈꯜꯂꯝꯒꯅꯤꯅꯀꯣ. ꯑꯩꯕꯨꯁꯨ ꯈꯟꯗꯣꯏꯅꯦꯕ. ꯑꯗꯣ ꯑꯩꯅꯗꯤ ꯑꯃꯔꯣꯝꯗ ꯀꯩꯅꯣꯝ ꯈꯜꯂꯒ ꯉꯥꯡꯕꯅꯦꯕ. ꯑꯗꯨꯗꯨꯅ ꯄꯩꯁా ꯄꯥꯏꯔꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯂꯩꯔꯒꯦ. ꯑꯗꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤ. ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯕꯅꯤꯅꯀꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕꯅꯤꯅ, ꯋꯥꯕꯅꯤꯅ ꯃꯥꯏꯛꯇꯨꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯋꯥꯅꯤ. ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯃꯥꯡꯅꯦ ꯇꯧꯁꯟꯅꯕꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯂꯩꯇꯕꯗꯣ ꯍꯥꯏꯕꯅꯦꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯗꯣ. ꯑꯗꯨꯅ ꯃꯥꯏꯛꯁꯨ ꯂꯩꯕ ꯉꯝꯗꯦ. ꯔꯤꯡ ꯂꯥꯏꯠꯁꯨ ꯂꯩꯕꯗꯣ ꯑꯩꯅ ꯂꯩꯖꯩꯑꯕ ꯑꯃꯈꯛꯀꯣ. ꯑꯗꯨꯗꯣ ꯑꯣꯟꯂꯤ ꯂꯨꯄꯥ 500ꯇꯪ ꯇꯥꯏꯌꯦꯕ. 500ꯇꯪ ꯇꯥꯕꯗꯨꯅ ꯀꯌꯥꯝ ꯉꯥꯟꯗꯣꯏꯅꯣꯅꯦ. ꯑꯗꯨꯗꯨꯅ ꯃꯝꯃꯦ ꯍꯥꯏꯗꯤ ꯑꯩ ꯃꯥꯏꯗꯨꯗ ꯑꯣꯏꯔꯁꯨ ꯃꯝꯃꯦꯕꯀꯣ. ꯃꯝꯕꯗꯅ ꯐꯖꯕ ꯍꯥꯏꯗꯤ ꯂꯥꯏꯠꯇꯣ ꯉꯥꯟꯕ ꯋꯥꯠꯂꯦꯕ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯉꯝꯃꯛꯄ ꯃꯇꯝꯗ ꯃꯇꯥꯡꯗ ꯑꯗꯨꯝ ꯉꯝꯃꯀꯥꯟꯗ ꯂꯩꯒꯦꯕ. ꯑꯗꯨꯒ ꯐꯖꯅ ꯅꯝꯃꯛꯀꯦꯀꯣ ꯃꯌꯥꯝ. ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ. ꯐꯖꯔꯦ. 오빠! 단단 자살하고! 단단 자살하고! Cái đâu có làm vậy? Chị đốn luôn anh. Always अपने पार्टनर से Don't worry. Within 1 week,
This property will be yours. मेरे मालिक से बात किए बिना प्रॉमिस कर रही है। उनके साथ बात किए बिना मैं कैसे प्रॉमिस कर रही हूँ? वो सब दामाद जी देखेंगे। दिल्ली सिटी के प्राइम लोकेशन में इस तरह की ह्यूज प्रॉपर्टी मिलना किस्मत की बात। नो मोर डिस्कशन। दे हर्ट। Today we are going to close the deal, Mr. Peterson. सर महिमा राय के दामाद विश्वनाथ जी आए हैं। आप लोगों की तारीफ। तुम्हारी फैक्ट्री की 25 एकड़ जमीन इन्हें चाहिए। मंडे को रजिस्ट्रेशन करना है, ऐसा सासू माँ ने हुक्म दिया है। लेकिन फैक्ट्री बेचने की बात तो मैंने की, लेकिन हमने खरीदने का फैसला किया है। मत कर आवाज। और वैसे भी तुम्हारा कोई वारिस नहीं है, तो फिर इतनी बड़ी प्रॉपर्टी का तुम करोगे क्या? भले ही मेरा कोई वारिस नहीं है, लेकिन मेरी इस फैक्ट्री से हजारों परिवारों का चूल्हा जलता है, और वही जिंदगियां कहीं खत्म ना हो जाए, इसलिए कह रहा हूं, सोच लो, नहीं तो अंजाम बहुत बुरा हो सकता है। मंडे रजिस्ट्रेशन फिक्स है, नहीं तो राख राख बना दूंगा इस पूरी जगह को।